Incredible Story Manipur na ngasisu aigi nungsiraba viewersinggidamak 2022 da release tawkiba horror amadi suspense da base tawba The Bridge ki movie puduna laksari. Movie asina fangkiba rating khara pallabada IMDb rating da 10 gi manungda 4.8, Prime Video da 10 gi manungda 4.8, Rotten Tomatoes da 83%, Google users na 53% like pikraba movie amani. Fare adudi mayam movie asigi samlapa wari amadi movie asida saktam langlibi kari amata pandabi movie romda oina mai onsilasi. India ki khwaidagi thajaningai oiraba mafam amani Badjili masibu Sunny Leone na represent tawri. Ngasimak Badjili yausanba matamda lupa chani amadi Facebook ta review piba matamda lupa chamaga yangkhai phangani. IPL ki bonus oina chamaga 90% amadi lupa lising ahum extra oina 2% amagasu deposit tawba khudingi phangani. Badjili da anauba user singi oina 4% reload bonus amadi nungtigi lupa lising manga fawba phangba yai. Aduga free da chanirak spin amadi lupa lising train thoiga chatre hapta khudingi reward oina lising amaga chamaga tara jili spin su phangbiyu. Paisa hapchanba amadi lauthokpadasu yamna secure oina UPI amadi bank ama hektadagi yari. Ngasimak yausanduna 45% hapta khudingi amadi 50% tha khudingi affiliate commission su Badjili dagi phangbiyu. Matam manghalaganu comment da yauriba link asida sangduna ngasidagi Badjili gi family ama oibiyu. Film asina haurakpada aikhoida America gi khungang amada ulaklambi mafam asida leiba turen amagi mapanda mioi kaya amana picnic lakliba asisu aikhoida ulai. Asumna mioi kaya amana turen adugi mapanda picnic tawduna camp tawduna leiringai matam maduda turen aduda makhoi tamna hi amabu mi amata yaudabhi tawsilakliba hi aduda karibu yauribano haiduna makhoi sing aduna changsanduna yengluba matamda makhoi sing adudi yamna akiba amadi angakpa kaya amasu faurambi. Maramdi hi aduda patha pumtharaba asiba mioiba amagi hakchang yauduna leirambi. Masibu uba matamda leiramliba makhoi sing adudi yamna akiba faurambi. Maramdi siriba mioi asisu yamna misi sadana yamna tamthiba mohongda siba oirambi. Masidagi crime spot aduda khungang asigi police officer John Hawkin adula ambi. Mana laktringai mamangda mafam asida forensic officer Koni hana laktuna leiramlabani. Mana fajana examine adu tawraba matungda John Hawkin gi mafamda asumna hairaklambi siriba mioi asi aduki matik yamna tamthina hatu ombani. Masi case jamna chawba khusi amani. Mioi asigi masada karigumba saru amatabu yauramde. Mabu hatliba mioi aduna magi saru sing adu thawaina plan sinduna lauthokhibasu mali. Haujik hakchang asida yahoriba haibabu skin amadi masan sing adu khaktamakni. Maram asina matau karamna masibu tawribano haiba khangdoknabagidamak autopsy report launaba thaba mathau tai hairami. Masidagi autopsy launabagidamak asiba hakchang adubu Dr. Jacob ki manakta tharami. Dr. Jacob nasu asiba hakchang adubu fajana examine tawraba matungda John Hawkin gi mafamda asumna hairaklambi siriba mioi asi kanagumba amana fajana plan tawduna hatlaba matungda magi saru sarang pumba karigumba kharagi damak lauthokhiba soidana oiramgani. Asigumba misi asidi mamangdasu amukta thengnakhiba leitri. Masi yamna thajaningai oidaba thodok amasu oiribani haiduna John Hawkin gi mafamda Jacob na hairaklambi. Asumna siramliba khusi asigi matangda makhoi sing adu yamna angakpasu faurambi. Asiba hakchang adugi manakta John Hawkin na changsilaktuna asum yengba matamda asiba hakchang adugi manungda haying khoigumba tin ama yauduna leirambi. Masibu mana fajana glass jar amagi manungda fajana hapchalaba matungda forensic officer Koni gi mafamda pirambi. Aduga asumna hairambi masigi tin asi fajana cheksinna thamu. Hayeng kona masina maram oiduna asiba hakchang asigi damak karigumba evidence kharadi phangakpasu yai haiduna. Masigi matungda Konina Cole kauba doctor amagi matangdasu karigumba khara khangba ngami. Madudi tawtharakliba hi asigi manungda Dr. Cole asigi wallet adu yauduna leirambani. Masidagi magi identity adu yenglaba matungda mana khangba ngamlakkibani madudi Dr. asi hana mamangda mafam asida scientist oiduna leirambani. Adubu haujikti mahak mafam asidagi chatkre haiba asi
ꯑꯗꯨꯒ ꯗꯣꯛꯇꯔ ꯀꯣꯜ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯍꯥꯟꯅ ꯄ꯭ꯔꯣꯐꯦꯁꯔꯁꯨ ꯑꯣꯏꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯥꯅ ꯇꯧꯔꯝꯂꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯇꯣꯛꯊꯣꯛꯂꯕ ꯃꯇꯨꯡꯗ ꯖꯪꯒꯜ ꯃꯅꯨꯡꯗ ꯆꯪꯗꯨꯅ ꯇꯨꯔꯦꯟ ꯃꯄꯥꯟ ꯑꯃꯗ ꯌꯨꯝ ꯁꯥꯗꯨꯅ ꯃꯊꯟꯗ ꯌꯥꯝꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯈꯤꯕꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯍꯣꯀꯤꯟꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯀꯦꯁ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯅꯕꯒꯤꯗꯃꯛ ꯊꯧꯔꯥꯡ ꯇꯧꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯃꯦꯠ ꯀꯧꯕ ꯅꯨꯄꯤ ꯑꯃꯕꯨ ꯎꯕ ꯐꯪꯏ꯫ ꯃꯍꯥꯛ ꯑꯁꯤ ꯖꯣꯟ ꯍꯣꯀꯤꯟꯒꯤ ꯑꯦꯛꯁ ꯑꯣꯏꯔꯝꯃꯤ, ꯑꯗꯨꯒ ꯃꯦꯠ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯁꯨ ꯄꯨꯂꯤꯁꯀꯤꯗꯃꯛ ꯊꯕꯛ ꯇꯧꯕ ꯖꯪꯒꯜꯗ ꯂꯩꯕ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯍꯣꯀꯤꯟ ꯑꯃꯗꯤ ꯃꯦꯠ ꯃꯈꯣꯏ ꯑꯅꯤ ꯊꯦꯡꯅꯔꯕ ꯃꯇꯨꯡꯗ ꯀꯦꯁ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯗꯤꯇꯦꯜꯁ ꯄꯨꯝꯕ ꯍꯣꯀꯤꯟꯅ ꯃꯦꯠꯀꯤ ꯃꯐꯝꯗ ꯂꯣꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯇꯥꯔꯕ ꯃꯇꯨꯡꯗ ꯃꯦꯠꯅꯁꯨ ꯍꯥꯟꯅꯅ ꯗꯣꯛꯇꯔ ꯀꯣꯜ ꯑꯁꯤ ꯃꯁꯛ ꯈꯪꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯆꯍꯤꯃꯨꯛꯀꯤ ꯃꯃꯥꯡꯗꯁꯨ ꯃꯦꯠꯅ ꯗꯣꯛꯇꯔ ꯀꯣꯜ ꯑꯁꯤꯒꯤ ꯄꯣꯠꯆꯩ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯕ ꯃꯇꯝꯗ ꯃꯇꯦꯡ ꯄꯥꯡꯈꯤꯕꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯦꯠꯅ ꯃꯈꯥ ꯇꯥꯅ ꯑꯁꯨꯝꯅ ꯍꯣꯀꯤꯟꯒꯤ ꯃꯐꯝꯗ ꯍꯥꯏꯔꯛꯏ, ꯗꯣꯛꯇꯔ ꯀꯣꯜ ꯑꯁꯤꯅ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯑꯦꯛꯁꯄꯔꯤꯃꯦꯟꯠ ꯀꯌꯥ ꯑꯃꯕꯨ ꯆꯠꯊꯗꯨꯅ ꯂꯥꯛꯂꯤ, ꯑꯗꯨꯕꯨ ꯑꯦꯛꯁꯄꯔꯤꯃꯦꯟꯠꯁꯤꯡ ꯑꯗꯨꯒꯤ ꯃꯔꯝꯗ ꯃꯦꯠꯇꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯊꯣꯏꯗꯣꯛꯅ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯁꯤꯗꯒꯤ ꯍꯣꯀꯤꯟꯅ ꯃꯦꯠꯀꯤ ꯃꯐꯝꯗ ꯃꯇꯝ ꯈꯔꯗꯤ ꯀꯦꯁ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯈꯣꯏꯒ ꯄꯨꯟꯅ ꯊꯕꯛ ꯇꯧꯃꯤꯟꯅꯅꯕ ꯑꯃꯗꯤ ꯊꯕꯛ ꯑꯁꯤꯗ ꯃꯥꯅꯁꯨ ꯃꯇꯦꯡ ꯄꯥꯡꯅꯕ ꯍꯥꯏꯔꯝꯃꯤ, ꯃꯔꯝꯗꯤ ꯃꯦꯠꯇꯤ ꯖꯪꯒꯜ ꯑꯁꯤꯗ ꯑꯗꯨꯝ ꯂꯩꯕ ꯑꯣꯏꯕꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯕ ꯃꯇꯝꯗ ꯍꯦꯟꯅ ꯃꯔꯤꯛ ꯆꯨꯝꯅ ꯑꯃꯗꯤ ꯑꯁꯦꯡꯕ ꯄꯨꯝꯕ ꯂꯣꯏꯅ ꯈꯪꯕ ꯉꯝꯅꯕꯅꯤ꯫ ꯍꯣꯀꯤꯟꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯗ ꯃꯦꯠꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯔꯛꯂꯝꯃꯤ, ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯖꯦꯀꯣꯕ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯃꯈꯣꯏꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯅꯕꯒꯤꯗꯃꯛ ꯍꯣꯀꯤꯟꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯑꯁꯤ ꯇꯧꯕ ꯆꯠꯇ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡ ꯖꯦꯀꯣꯕꯅ ꯀꯔꯤꯒꯨꯝꯕ ꯑꯃꯁꯨ ꯈꯪꯕ ꯉꯝꯃꯤ, ꯑꯗꯨꯗꯤ ꯗꯣꯛꯇꯔ ꯀꯣꯜ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯆꯥꯅꯨꯄꯤꯁꯨ ꯆꯍꯤꯃꯨꯛꯀꯤ ꯃꯃꯥꯡꯗꯒꯤ ꯊꯤꯕ ꯈꯪꯗꯕꯤ ꯑꯗꯨꯃꯛ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯕ ꯑꯁꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯃꯦꯠ, ꯍꯣꯀꯤꯟ ꯑꯃꯗꯤ ꯖꯦꯀꯣꯕ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯤ ꯃꯁꯥ ꯃꯁꯥꯒꯤ ꯄꯨꯒꯗꯧꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡꯗ ꯐꯣꯔꯦꯁꯠ ꯇꯝꯅ ꯃꯈꯣꯏ ꯑꯍꯨꯝ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯅꯕꯒꯤꯗꯃꯛ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏꯅ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯃꯈꯣꯏꯅ ꯆꯠꯀꯗꯧꯔꯤꯕ ꯂꯝꯕꯤ ꯑꯗꯨ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯈꯤꯔꯝꯃꯤ꯫ ꯃꯈꯥ ꯇꯥꯅ ꯗꯣꯛꯇꯔ ꯀꯣꯜ ꯑꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯐꯥꯎꯕ ꯆꯠꯀꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯇꯨꯔꯦꯟ ꯑꯗꯨꯗ ꯍꯤ ꯑꯃ ꯇꯧꯗꯨꯅ ꯆꯠꯄ ꯃꯊꯧ ꯇꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯆꯠꯂꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯀꯣꯅꯤꯅ ꯍꯣꯀꯤꯟꯒꯤ ꯃꯐꯝꯗ ꯀꯣꯜ ꯇꯧꯔꯛꯂꯝꯃꯤ, ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯑꯩꯈꯣꯏꯅ ꯃꯃꯥꯡꯗ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯗꯒꯤ ꯐꯪꯈꯤꯕ ꯇꯤꯟ ꯑꯗꯨ ꯉꯔꯥꯡ ꯁꯤꯈ꯭ꯔꯦ, ꯑꯗꯨꯒ ꯑꯃꯨꯛ ꯉꯁꯤ ꯑꯌꯨꯛ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯑꯌꯨꯛꯇ ꯍꯤꯡꯒꯠꯇꯨꯅ ꯂꯩꯔꯝꯂꯦ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯀꯣꯅꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯁꯦꯡꯕ ꯈꯪꯅꯕꯒꯤꯗꯃꯛ ꯇꯦꯁꯠ ꯇꯧꯅꯕ ꯂꯦꯕꯇ ꯊꯥꯔꯛꯀꯦ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯕꯨ ꯍꯣꯀꯤꯟꯗꯤ ꯍꯧꯖꯤꯛ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯅꯕꯒꯤꯗꯃꯛ ꯖꯦꯀꯣꯕꯀ ꯂꯣꯏꯅꯗꯨꯅ ꯐꯣꯔꯦꯁꯠ ꯑꯁꯤꯗ ꯆꯠꯂꯤꯕꯅꯤ, ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯅ ꯍꯜꯂꯛꯄ ꯑꯗꯨ ꯐꯥꯎꯕꯗꯤ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯨ ꯍꯥꯏꯗꯨꯅ ꯀꯣꯅꯤꯒꯤ ꯃꯐꯝꯗ ꯍꯥꯏꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯀꯣꯅꯤꯅꯁꯨ ꯃꯈꯥ ꯇꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯗꯣꯛꯇꯔ ꯀꯣꯜꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯍꯦꯛ ꯃꯥꯡꯈ꯭ꯔꯕ ꯃꯇꯨꯡꯗꯒꯤꯗꯤ ꯗꯣꯛꯇꯔ ꯀꯣꯜꯒꯤ ꯅꯨꯄꯤ ꯑꯗꯨꯁꯨ ꯃꯀꯣꯛ ꯕꯦꯔꯥ ꯂꯥꯛꯄꯗꯒꯤ ꯊꯥ 3 ꯐꯥꯎꯕ ꯗꯣꯛꯇꯔꯗ ꯂꯩꯈꯤꯕꯅꯤ, ꯑꯗꯨꯒ ꯗꯣꯛꯇꯔ ꯀꯣꯜꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯃꯆꯥꯅꯨꯄꯤ ꯃꯥꯡꯂꯤꯕ ꯑꯗꯨꯒꯤ ꯃꯔꯝꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯗꯣꯛꯇꯔ ꯀꯣꯜꯒꯤ ꯃꯐꯝꯗ ꯕ꯭ꯂꯦꯝ ꯇꯧꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯇꯠꯇꯅꯁꯨ ꯑꯗꯨꯃꯛ ꯈꯠꯅꯩ ꯍꯥꯏꯗꯨꯅ ꯀꯣꯅꯤꯅ ꯂꯣꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏꯅ ꯑꯗꯨꯝ ꯂꯥꯛꯄꯅ ꯃꯈꯣꯏꯅ ꯆꯠꯀꯗꯧꯔꯤꯕ ꯃꯐꯝ ꯑꯗꯨ ꯌꯧꯔꯛꯂꯝꯃꯤ, ꯑꯗꯨꯒ ꯃꯇꯝ ꯑꯁꯤꯗꯗꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯁꯨ ꯇꯥꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯌꯨꯝ ꯑꯗꯨ ꯍꯦꯛ ꯎꯕ ꯃꯇꯝꯗꯗꯤ ꯌꯨꯝ ꯑꯁꯤ ꯌꯥꯝꯅ ꯏꯃꯟꯃꯟꯅ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯃꯇꯝ ꯀꯨꯏꯅ ꯂꯩꯅꯗ꯭ꯔꯕ ꯑꯃꯒꯨꯝꯅ ꯎꯕ ꯐꯪꯂꯝꯃꯤ꯫ ꯃꯃꯥꯡꯗ ꯃꯦꯠꯅ ꯃꯐꯝ ꯑꯁꯤꯗ ꯃꯥꯒꯤ ꯄꯣꯠꯆꯩ ꯊꯤꯟꯕ ꯑꯗꯨꯗ ꯃꯇꯦꯡ ꯄꯥꯡꯕ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯌꯨꯝ ꯑꯁꯤ ꯇꯨꯔꯦꯟ ꯃꯄꯥꯟ ꯑꯁꯤꯗ ꯂꯩꯔꯒ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯐꯖꯅ ꯌꯦꯡꯕꯗ ꯄꯨꯛꯅꯤꯡ ꯍꯨꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯍꯦꯛ ꯎꯕ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯂꯩꯅꯗ꯭ꯔꯕꯒꯨꯝ ꯏꯃꯣꯠ ꯃꯣꯠꯅ ꯏꯃꯟꯃꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯍꯣꯀꯤꯟꯅ ꯖꯦꯀꯣꯕ ꯑꯃꯗꯤ ꯃꯦꯠ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯐꯝꯗ, ꯅꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯁꯤꯗ ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯨ, ꯑꯩ ꯍꯥꯟꯅ ꯃꯐꯝ ꯑꯁꯤꯗ ꯆꯪꯁꯤꯟꯗꯨꯅ ꯀꯔꯤ ꯀꯔꯤꯕꯨ ꯂꯩꯔꯤꯕꯅꯣ ꯍꯥꯏꯕ ꯑꯗꯨ ꯆꯦꯛ ꯇꯧꯔꯨꯈꯤꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯁꯤꯗꯒꯤ ꯍꯣꯀꯤꯟꯅ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯀꯅꯥ ꯀꯅꯥꯕꯨ ꯂꯩꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯂꯥꯎꯗꯨꯅ ꯑꯁꯨꯝ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯃꯐꯝ ꯑꯁꯤ ꯃꯇꯝ ꯀꯨꯏꯅ ꯃꯤ ꯀꯅꯥ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯒꯨꯝ, ꯄꯣꯠꯆꯩ ꯈꯨꯗꯤꯡꯃꯛ ꯏꯆꯥꯏ ꯆꯥꯏꯔꯗꯨꯅ ꯏꯀꯥꯏ ꯀꯥꯏꯗꯨꯅ ꯂꯩꯔꯝꯂꯤꯕ ꯑꯁꯤ ꯎꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯑꯁꯨꯝ ꯃꯈꯥ ꯇꯥꯅ ꯍꯣꯀꯤꯟꯅ ꯌꯨꯝ ꯃꯅꯨꯡ ꯑꯁꯤꯗ ꯆꯦꯛ ꯇꯧꯔꯛꯄ ꯃꯇꯝꯗ ꯔꯨꯝ ꯑꯃꯗꯤ
thong chetna londuna leirami. Thong asi mathandana hangdokpa ngamdabadagi Matt amadi Jacob makhoi anibu thong asi hangdokminanabagi damak kausillaklami. Asumna makoina yum asibu investigation khara tawba loiraba matung amuk hanna mayumda hannabagi damak thoke haiduna tawba matamda matam masidi aduki matig yamna thengjenkhre. Maram asina makhoi ngasigi ahing simadi mafam asida leiba tarami. Maramdi makoina hankigadoriba lambi asi jungle gi lambi oibana jungle asi aduki matig yamna numidangi matamdadi khudong thiningai oiribani. Aduga makoina leiriba mafam asisu aduki matig yamna sukpa yamna khudong thiningai oiba jungle asigi mafam amani. Aduga hauji mafam asida makoina leiba matamdasu karigumba akiba makhol kaya amasu tarabi. Asumna tawba asida Hingna Matt amadi Jacob makhoi anibu kidanabagi damak asumna hairambi. Aikoina tariba makhol asidi mapanda uchi natraga kheroi tinkangsingna khongbagi makhon soidana oiramgani. Aduna nakhoi ani kari amata pakhatpa tawganu aikoi karisu tawroi haiduna hairi. Asumna Hingna machinda haijaba taragasu masu masadadi akiba kaya ama fauribani. Aduga makoina leiriba yum asisu aduki matik yamna mallaba amadi leiriba pochai asisu isai saiduna akiba sakfam amada leiribani. Asumna leiringai matam asida makoina leiriba mafam asigi light ama amukmam amukngan tawduna tawraklami. Asumna tawrakpa asida makhoi ahumdi aduki matik yamna kiba haibadu oirami. Masidagi makoina mafam asida kari karibu leiribano haiduna adumak makhatana yenglakpa matamda basement amagi thong phangba ngamlambi. Basement makha asida makoina changlaktuna yengba matamda basement makha asida mai sungnaba machine achauba ama leirami. Aduga lakliba makhoisingnadi asigumba machine asi yum asida leiramgani haiba fawba kari amata thajaruba tawde. Mafam asida leiramliba machine asi aduki matik yamna powerful oiba machine amani. Adubu machine asi aduki matik yamna powerful oi haibadi makhoi lakliba ahum asinadi kari amata khangba nate. Aduga makoina makhatana adum yenglakpa matamda machine asidagi yamlaba wire kaya amabu kitchen amadi leiriba room sing aduda puduna chatli haiba asi makoina khangba ngami. Aduga Hingna matang asida karigumba amasu khangba ngamlami madudi mamangda scientist asi machine singi matangdasu karigumba kaya amabu nainaduna leiri haiba asi. Maram asidagi makoina guess tawduna yenglakpa matamda karigumba amasu makoina khangba ngamle adudi mamangda room ama Hingna hangdokpa ngamkhidaba adudasu wire sing asidagi electric kaya ama yawi haiba asi. Masidagi yamna thuna room adugi manakta laktuna makhoi ahum changduna thong adu namdana thugaiduna manungda changlaklaga yengba matamdadi yamna angakpa laitinga mari leinaba photo picture kaya amabu falangda thetuna leiramliba asi thengnarami. Aduga leiramliba photo sing asigi maraktasu science ka mari leinaba photo kaya amasu yauduna leirami. Aduga leiramliba photo sing asi uba matamda science amadi black magic ani asi punsanbagumna su tawrami. Aduga leiramliba photo sing asi uba matamda makhoi ahumgi masada yamna hainadaba kaya amasu faurami. Asumna leiringai matam asida khanghaudana Jacob ki mamaida mirang ama taraklami. Aduga mirang aduna Jacob ki mamaida chikhirami. Asumna mirang aduna hek chikhiba adudagi Jacob adu masada yamna pakhaladuna room asigi mapanda chenthokirami. Masidagi Hingna amuk koni gi mafamda phone tawduna yum asi karamba matamda kanana sakhibano haiba adu asengba khangdoroknabagi damak thidoro haiduna phone da haikhirami. Adubu makoina phone wari sanariba asi yum asigi mathakta leiriba electromagnetic mayam asina call sanariba adubu jam thoktuna signal adu fajana nungaina kari amata wari sanaba adu yaramde. Aduga leiriba makhoising asisu masada yamna mipaiba amadi pakhatpa kaya amasu faunarami. Maramdi Jacob ki mamaida mirang amana chikhiba adunani. Aduga Matt hairiba nupi asi hauji Jacob ka khangnariba nupi su oirami. Maram asina Matt ti Jacob ta mirang amana chikhiba asida aduki matik yamna nungaitaba amadi pakhatpa akiba kaya amasu faurami. Masidagi haujikti makhoi ahum asi tumnabagi damak thorang tawraklami. Hingna Jacob ki mafamda Matt amadi makhoi ahum punna room amatada tumsi haiduna hairai. Adubu Hingna hairakliba wafam asida Matt nadi yaramde ma masagi oiba atopa room amada tumjage haiduna. Aduga ahing asida Jacob ti masa adu aduki matik yamna nungairaklamde. Maramdi ngasai mirang amana chikhiba adudagi masada poisonous karaduna
aduga metsu mana tumlamliba room adudagi Hokingi room aduda laami maramdi mana leiriba room aduda karigumba hainadaba negative energy kaya amabu masada fawi haiduna aduga mahak asi hanana jangangi mafam kaya amada mathanda adumak leiraklabani adubu mana hanana leirakkiba jangal sing aduga ngasi mafam asida leibasiga iman manade haiduna su hairambi asumna wari sanarambadagi Hokin amadi met makoi ani asi asum close oisilaktuna makoi ani mafam asida yamna nungsinana punkirambi aduga matam asida yum adugi siling mathaktagi kairakumba ama mathanda thadaraklambi aduga hojik Jacob ki masa asisu hena soksilakwa haibadu oirambi aduga mahak masa mathandana fauba control tawjaba adu kari amata ngamlamde masidagi met amadi Hokin makoi anina mapanda karigumba makhol amabu tai haiduna dress sing adu setchilaba matung masagi khulai sing adu paiduna mapanda karino haiba yengnaba thoklakpa matamda nupi ama makhuta nongmai paiduna makhoida nongmai aduna point tawduna leirambi aduga hojik mafam asida lakliba nupi asi Dr. Cole hairiba nupa adugi nupi Linda aduni aduga mahakna mafam asida laklibagi maramna magi mangkraba nupa adubu thinabagi damak mafam asida lakpa oirambi masidagi Hokinna Lindagi mafamda fajana wari adu sananabagi damak hotnarambi aduga Hokinna Lindagi mafamda asumna hairami aikhoi mafam asida investigation tawnabagi damak laklibani aikhoi singasi police ngaktani aduga nangi napuroiba Dr. Ken adugi asiba hakchangsu hi amada turen mapanda tautharakpadagi aikhoina thengnaba fangle haiduna hairambi asumna hairakliba singasi tabadagidi Lindana su khangle adudi mafam asida lakliba makhoi singasi fattaba mioi amata natte haiba asi masidagi nowai point tawramliba adubu thangda khirami aduga makhoi singasi wari sanaduna leiringai metna basement manungda leiriba machine asoba adubu on tawnabagi damak makhada kumkhirami maramdi makhoigi yum asida mai laknabagi damakni asumna metna mai semlingai matam asida aikhoina karigumba nupi macha amagi mami amabu metki matungda uba fangi metna matungda onthoroktuna yengba matamdadi mafam aduda laidabi amakhaktamak taduna leirami taramiba laidabi adu metna paisan khirami aduga Hokinna amuk Jacob adu magi roomda leiba adu uramde masidagi Jacob adu kadomda chatkrabano haiduna yengnabagi dabak yum adugi mapanda thoklaklambi asumna mana mapanda tholaktuna yengba matamdadi leiriba yum asigi khwaidagi mathak ithang thangba room adudagi karigumba makhon kharabu tarakliba asi mana thengnarami masidagi yamna thuna Matt Hokin amadi Linda makhoi ahum mathak thangba room adu tamna yamna thuna laambi aduga makhoina room adu yorokpa matamdadi Jacob adu mechil amagi manungda changduna thokpa ngamdabida leirambi masidagi yamna thuna makhoi ahumna Jacob adubu mechil adudagi lauthorакlambi adubu hojikti Jacob hanaga manadaba mawong matau amada wakhan manglaba gyan kari amata tadaba mioi amagumna magi mawong matau asi tawraklambi asumna leiringai matam asida Lindana magi nakongda machanupina kaubagi khonjel ama tabagumna tawraklambi matam asida Hokinna Jacob ki mafamda nahak matau karamna mathak ithang thangba room asida chatlamlibano aduga machine asina karamna on tawraktuna nahak machine manung asida chaptuna leiramlibano haiduna hangi adubu Jacob ti masada ikikiba amagumna masa adu isonsona mahakti kari amata khangjade aidi kari amata tawjade haiduna adumak machinda sonduna leirami matam asida Lindana mechil adugi mamangda leptuna munna adumak mechin aduda yengduna leirambi matam asida metna Lindagi mafamda mechin asigi maramda kari bu khangbage haiduna hangi Lindana metki mafamda mafam asida leiriba mechil asi electromagnetic machine ni masigi mechil asi electric field yamna chauna thadokpa mechil amani aduga mechil asi yamna powerful oibana maram oiduna miyoibagi damaktadi yamna khudong thiningai oiba mechil amasu oirambi masidagi Hokinna amuk Linda adubu ngasai makhoina changluba black magic amadi science ki maramda photo kaya ama thetuna leiriba room aduda poraklambi room asida changlakpa matamdadi Linda adu aduki batik yamna angakpa forambi aduga asumna hairaklambi mafam asida leiriba sing asidi ai mamangda amukta su khangkhidri aigi nupaga aiga punna mafam asida leiminarkhiba asi sahi 10 helabani aduna aina aigi nupagi maramda fajana khangi aduga tawramliba Khudingmak asi mana tawriba karisu oiramoi haiduna Hokingi mafamda
ꯂꯤꯟꯗꯥꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯂꯩꯔꯝꯂꯤꯕ ꯐꯤꯚꯝꯁꯤꯡ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯃꯁꯥꯗꯁꯨ ꯌꯥꯝꯅ ꯑꯀꯤꯕ ꯐꯥꯎꯔꯛꯂꯝꯃꯤ, ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯥ ꯑꯗꯨꯁꯨ ꯕ꯭ꯂꯦꯛ ꯃꯦꯖꯤꯛꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯝꯂꯗ꯭ꯔꯥ ꯍꯥꯏꯗꯨꯅ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯍꯣꯀꯤꯟꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯂꯦꯞꯇꯣꯞ ꯑꯃꯕꯨ ꯐꯪꯂꯝꯃꯤ꯫ ꯂꯦꯞꯇꯣꯞ ꯑꯁꯤꯕꯨ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯅꯕ ꯇꯧꯕ ꯃꯇꯝꯗ ꯂꯦꯞꯇꯣꯞ ꯑꯁꯤꯗꯤ ꯄꯥꯁꯋꯥꯔꯗ ꯂꯩꯕꯅ ꯄꯥꯁꯋꯥꯔꯗ ꯑꯗꯨ ꯃꯈꯣꯏꯅ ꯅꯝꯕ ꯉꯝꯂꯝꯗꯦ꯫ ꯃꯁꯤꯗꯒꯤ ꯂꯦꯞꯇꯣꯞ ꯑꯁꯤꯒꯤ ꯄꯥꯁꯋꯥꯔꯗ ꯑꯁꯤ ꯀꯔꯤꯅꯣ ꯈꯪꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯂꯤꯟꯗꯥꯗ ꯍꯪꯗꯨꯅ ꯂꯩꯔꯤꯉꯩ ꯃꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯑꯃꯕꯨ ꯎꯔꯝꯃꯤ, ꯃꯗꯨꯗꯤ ꯌꯨꯝ ꯑꯁꯤꯒꯤ ꯃꯄꯥꯟꯗ ꯗꯣꯛꯇꯔ ꯀꯣꯜꯅ ꯆꯠꯇꯨꯅ ꯂꯩꯔꯤꯕ ꯑꯁꯤ ꯃꯈꯣꯏꯅ ꯎꯕ ꯐꯪꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯌꯥꯝꯅ ꯉꯛꯂꯗꯨꯅ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯌꯨꯝ ꯑꯁꯤꯒꯤ ꯃꯄꯥꯟꯗ ꯆꯦꯟꯊꯣꯔꯛꯇꯨꯅ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯇꯁꯦꯡꯅꯃꯛ ꯗꯣꯛꯇꯔ ꯀꯣꯜ ꯑꯁꯤ ꯑꯍꯤꯡꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯗꯣꯛꯇꯔ ꯀꯣꯜ ꯑꯗꯨꯕꯨ ꯎꯕ ꯃꯇꯝꯗ ꯌꯥꯝꯅ ꯁꯥꯎꯅ ꯂꯤꯟꯗꯥꯅ ꯗꯣꯛꯇꯔ ꯀꯣꯜ ꯑꯗꯨꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯔꯝꯃꯤ, ꯑꯗꯨꯒ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯉꯥꯡꯗꯕꯤ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯋꯥꯔꯤ ꯁꯥꯅꯅꯕꯒꯤꯗꯃꯛ ꯌꯨꯝ ꯃꯅꯨꯡ ꯑꯗꯨꯗ ꯆꯪꯂꯛꯇꯨꯅ ꯐꯝꯃꯒ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯐꯝꯗꯨꯅ ꯂꯩꯕ ꯃꯇꯝ ꯑꯁꯤꯗ ꯍꯣꯀꯤꯟꯅ ꯗꯣꯛꯇꯔ ꯀꯣꯜꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯍꯪꯂꯛꯏ, "ꯑꯁꯨꯛ ꯀꯨꯏꯔꯕ ꯃꯇꯝ ꯑꯁꯤ ꯅꯍꯥꯛ ꯃꯐꯝ ꯀꯗꯥꯏꯗ ꯂꯩꯔꯨꯕꯒꯦ? ꯑꯗꯨꯒ ꯌꯨꯝ ꯑꯁꯤꯅ ꯑꯃꯥꯡ ꯑꯇꯥ ꯀꯌꯥ ꯑꯃ ꯊꯣꯛꯇꯨꯅ ꯏꯆꯥꯏ ꯆꯥꯏꯗꯨꯅ ꯃꯇꯝ ꯀꯨꯏꯅ ꯃꯤ ꯑꯃꯠꯇ ꯂꯩꯅꯗ꯭ꯔꯕ ꯑꯃꯒꯨꯝꯅ ꯂꯩꯔꯤꯕ ꯑꯁꯤꯅ ꯀꯔꯤꯒꯤꯅꯣ?" ꯍꯥꯏꯗꯨꯅ꯫ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯍꯣꯀꯤꯟꯅ ꯑꯃꯨꯛ ꯍꯪꯉꯛꯏ, "ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯦꯆꯤꯟꯁꯤꯡ ꯑꯁꯤ ꯀꯔꯤꯗ ꯁꯤꯖꯤꯟꯅꯅꯕꯅꯣ? ꯑꯗꯨꯒ ꯍꯤꯗ ꯌꯥꯎꯔꯛꯈꯤꯕ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯅ ꯀꯅꯥꯒꯤꯅꯣ?" ꯍꯥꯏꯗꯨꯅ꯫ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯇꯥꯔꯕ ꯃꯇꯨꯡꯗ ꯗꯣꯛꯇꯔ ꯀꯣꯜꯅ ꯅꯣꯛꯁꯤꯟꯅꯗꯨꯅ ꯀꯔꯤꯒꯨꯝꯕ ꯑꯁꯦꯡꯕ ꯄꯥꯎꯈꯨꯝ ꯑꯃꯠꯇꯕꯨ ꯄꯤꯔꯛꯂꯝꯗꯦ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯀꯣꯅꯤꯅ ꯍꯣꯀꯤꯟꯒ ꯄꯥꯎ ꯐꯥꯎꯅꯅꯕꯒꯤꯗꯃꯛ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯂꯩꯔꯝꯃꯤ, ꯃꯔꯝꯗꯤ ꯉꯁꯥꯏ ꯃꯥꯅ ꯁꯤꯔꯨꯔꯦ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯍꯤꯡꯒꯠꯂꯛꯈꯤꯕ ꯇꯤꯟ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯇꯤꯟ ꯑꯗꯨ ꯑꯅꯤ ꯊꯣꯛꯇꯨꯅ ꯂꯩꯔꯝꯂꯦ꯫ ꯃꯔꯝ ꯑꯁꯤꯒꯤꯗꯃꯛ ꯄꯥꯎ ꯄꯤꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯀꯣꯜꯒꯤ ꯂꯩꯔꯤꯕ ꯃꯦꯆꯤꯟꯁꯤꯡ ꯑꯁꯤꯅ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ꯫ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯖꯦꯀꯣꯕꯀꯤ ꯀꯟꯗꯤꯁꯟ ꯑꯁꯤ ꯍꯥꯟꯅꯒ ꯃꯥꯟꯅꯗꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯃ ꯊꯣꯛꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯥꯒꯤ ꯍꯥꯟꯅꯗꯒꯤ ꯄꯥꯜꯂꯤꯕ ꯈꯨꯖꯤꯟ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯇꯣꯞꯄ ꯈꯨꯖꯤꯟ ꯑꯃ, ꯄꯥꯜꯂꯤꯕ ꯃꯌꯥ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯇꯣꯞꯄ ꯃꯌꯥ ꯑꯃ, ꯑꯗꯨꯒ ꯄꯥꯜꯂꯤꯕ ꯃꯅꯥ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯇꯣꯞꯄ ꯃꯅꯥ ꯑꯃ, ꯃꯥꯒꯤ ꯕꯣꯗꯤ ꯄꯥꯔꯠꯇ ꯄꯥꯜꯂꯤꯕ ꯈꯨꯗꯤꯡꯃꯛ ꯑꯅꯤ ꯑꯅꯤ ꯊꯣꯛꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯥꯒꯤ ꯍꯛꯆꯥꯡꯗ ꯇꯧꯔꯛꯂꯤꯕ ꯑꯁꯤ ꯌꯥꯝꯅ ꯊꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯇꯧꯔꯛꯂꯤꯕꯅꯤ꯫ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯉꯁꯥꯏ ꯃꯦꯆꯤꯟ ꯑꯗꯨꯗꯒꯤ ꯊꯥꯗꯣꯔꯛꯈꯤꯕ ꯔꯦꯗꯤꯌꯦꯁꯟ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒꯅꯤ꯫ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯍꯣꯀꯤꯟꯅꯁꯨ ꯗꯣꯛꯇꯔ ꯀꯣꯜꯒꯤ ꯃꯐꯝꯗ ꯀꯣꯏꯁꯟ ꯀꯌꯥ ꯑꯃ ꯍꯪꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯍꯪꯂꯤꯕ ꯀꯣꯏꯁꯟꯁꯤꯡ ꯑꯗꯨ ꯗꯣꯛꯇꯔ ꯀꯣꯜꯅꯗꯤ ꯀꯔꯤ ꯑꯃꯠꯇ ꯐꯖꯅ ꯃꯃꯨꯠ ꯇꯥꯅ ꯋꯥꯍꯪ ꯈꯨꯗꯤꯡꯃꯛꯀꯤ ꯄꯥꯎꯈꯨꯝ ꯑꯗꯨ ꯑꯃꯠꯇ ꯄꯤꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯀꯔꯤ ꯑꯃꯠꯇ ꯄꯥꯎꯈꯨꯝ ꯄꯤꯗꯕ ꯑꯁꯤꯗ ꯂꯤꯟꯗꯥ ꯌꯥꯝꯅ ꯁꯥꯎꯅ ꯀꯣꯜꯒꯤ ꯃꯐꯝꯗ ꯍꯥꯏꯔꯛꯂꯝꯃꯤ, "ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯅꯪꯅ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯐꯖꯅ ꯄꯤꯗ꯭ꯔꯤꯕꯅꯣ? ꯅꯪ ꯅꯍꯥꯟ ꯃꯈꯩ ꯀꯗꯥꯏꯗ ꯂꯩꯔꯨꯕꯅꯣ?" ꯍꯥꯏꯗꯨꯅ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯂꯩꯔꯤꯉꯩ ꯋꯥꯔꯤ ꯁꯥꯅꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯖꯦꯀꯣꯕ ꯑꯗꯨ ꯆꯪꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯖꯦꯀꯣꯕ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯀꯣꯜꯒꯤ ꯃꯤꯅꯥꯏ ꯑꯃꯒꯤ ꯃꯑꯣꯡ ꯃꯇꯧꯗ ꯇꯧꯔꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯂꯤꯟꯗꯥꯅ ꯖꯦꯀꯣꯕꯀꯤ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯌꯦꯡꯅꯕꯒꯤꯗꯃꯛ ꯆꯪꯂꯨꯕ ꯃꯇꯝꯗ ꯃꯍꯥꯛ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯑꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯖꯦꯀꯣꯕꯀꯤ ꯃꯁꯥ ꯑꯁꯤ ꯍꯥꯟꯅꯒ ꯃꯥꯟꯅꯗꯕ ꯑꯍꯣꯡꯕ ꯀꯌꯥ ꯑꯃꯕꯨ ꯂꯥꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯤ ꯎꯕ ꯃꯇꯝꯗ ꯌꯥꯝꯅ ꯄꯥꯈꯠꯂꯗꯨꯅ ꯍꯣꯀꯤꯟ ꯑꯃꯗꯤ ꯃꯦꯠ ꯃꯈꯣꯏ ꯑꯅꯤꯕꯨ ꯀꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯊꯨꯅ ꯖꯦꯀꯣꯕ ꯑꯁꯤꯕꯨ ꯇ꯭ꯔꯤꯠꯃꯦꯟ ꯄꯤꯗꯕ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯅꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯊꯨꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯣꯛꯈ꯭ꯔꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯛꯄ ꯃꯇꯝꯗ ꯃꯈꯣꯏꯅ ꯉꯁꯥꯏ ꯂꯥꯛꯈꯤꯕ ꯍꯤ ꯑꯗꯨꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯗ꯭ꯔꯦ꯫ ꯇꯧꯔꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯗ ꯍꯣꯀꯤꯟꯗꯤ ꯀꯣꯜꯒꯤ ꯃꯐꯝꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯕꯅꯤ꯫ ꯑꯗꯨꯕꯨ ꯇꯧꯔꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯗ ꯀꯣꯜꯗꯤ ꯀꯔꯤ ꯑꯃꯠꯇ ꯊꯧꯋꯥ ꯁꯥꯗꯕ ꯑꯃꯗꯤ ꯀꯔꯤ ꯑꯃꯠꯇ ꯈꯪꯗꯕꯒꯨꯝ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯐꯥꯒꯤ ꯑꯃꯒꯨꯝ ꯇꯥꯊꯣꯛꯇꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤꯕꯅꯤ꯫ ꯇꯧꯔꯤꯕ ꯀꯣꯜꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗ ꯍꯣꯀꯤꯟ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯤꯡꯅꯕ ꯑꯃꯗꯤ ꯁꯥꯎꯅꯤꯡꯕꯁꯨ ꯐꯥꯎꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯝꯕꯗꯒꯤ ꯍꯣꯀꯤꯟ ꯃꯥꯒꯤ ꯑꯁꯥꯎꯕ ꯑꯗꯨ ꯐꯥꯊꯕ ꯉꯝꯗ꯭ꯔꯗꯨꯅ ꯀꯣꯜꯒꯤ ꯃꯃꯥꯏꯗ ꯌꯥꯝꯅ ꯀꯟꯅ ꯀꯤꯟꯅ ꯊꯤꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯀꯣꯜ ꯑꯁꯤꯕꯨ ꯃꯈꯣꯏꯗ ꯃꯈꯥ ꯇꯥꯅ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯇꯅꯕꯒꯤꯗꯃꯛ ꯐꯥꯖꯤꯟꯗꯨꯅ ꯊꯅꯝꯃꯤ꯫ ꯑꯗꯨꯒ ꯂꯤꯟꯗꯥꯅ ꯃꯇꯝ ꯑꯁꯤꯗ ꯃꯐꯝ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯃꯤꯑꯣꯏꯕ ꯀꯅꯥ ꯀꯅꯥꯕꯨ ꯂꯩꯕꯒꯦ ꯍꯥꯏꯕ ꯑꯗꯨ ꯊꯤꯁꯤ, ꯃꯁꯤꯗꯒꯤ ꯑꯀꯣꯏꯕ ꯑꯁꯤꯗ ꯀꯅꯥ ꯀꯅꯥꯕꯨ ꯂꯩꯕꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯅꯕꯒꯤꯗꯃꯛ ꯍꯣꯀꯤꯟ ꯑꯃꯗꯤ ꯃꯦꯠ ꯃꯈꯣꯏ ꯑꯅꯤ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯑꯗꯨꯝ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯃꯤ ꯃꯌꯥꯝ ꯑꯃ ꯂꯥꯛꯇꯨꯅ ꯀꯦꯝꯄꯤꯡ ꯇꯧꯐꯝ
yum macha amabu leirami. Yum adugi manungda makhoi anina changluba matamda mafam aduda patha pumtharaba miyoibagi asiba hakchang kaya marom amabu leirami. Masibu uba matamda yamna angakpa amadi pakhatpa fauraduna makhoi ani yamna thuna mafam adudagi chenthoraklami. Asumna makhoi anina chelakpa matam asida metti asiba hakchang singadu urubadagi masada thukatpa amadi pakhatpa henmankhibana chenba ngamdabi oninglaklambi. Asumna met na torokpa asida hokinna met adubu masa adu fathanabagi damak themjinbiraklambi. Masidagi met na hokingi mafamda mahak pregnant oire aduga magi mabuk manungda yauriba angang asisu hokingini haiduna hairai. Nakal amaromdana Linda amadi Cole makhoi ani wari sanaduna leirambi. Makhoi anina wari sanaba matamda makhoi animak achumba asengba loina haidoknaraklambi. Cole asi matam ayambada miyamdagi lottuna adumak leibasu oirambi. Asumna wari sanarakpa matamda Lindana Cole gi laptop adubu lok hangnaba yamna kanna hotnarambi. Masidagi kona thangda magi password adu Trigger bell haiduna thanambadagi password adu hangba ngamlambi. Aduga laptop aduda kari bu yauribano haiduna adumak yenglakpa matamda Cole na mamangda miyoiba kaya amabu experiment tawkhibagi video kaya amasu yauduna leirambi. Aduga mafam aduda lakhiba miyoi khudingmak adu lai natraga boot negative energy amana possess tawkhibagumna miyoibasing adugi masa adu loina tawrambi. Makhatana Lindana asum thijalakpa matamda haujikti Lindana karigumba amabu khangba ngamle madudi machine aduda masa mathanda changjaduna Cole masamakna masabusu experiment tawjakhi haiba asi. Aduga ngasai mamangda hi amada yaurakhiba Cole gi asiba hakchang adusu asengba Cole gi hakchang amani. Aduga hojik makhoigi mamangda leiriba Cole gi hakchang asina mechil aduda changlubadagi sarakhiba Cole gi hakchang adu oirambi. Aduga Lindana makhatana adumak laptop aduda yenglakpa matamda magi machanupi adu fauba Cole na birthday gi karigumba ama mangonda surprise pige haiduna mechil aduda hapsenduna experiment tawkhiba oirambi. Asumna leiringai matam asida Cole bu punduna thamliba adu nanthoraklambi. Aduga Cole na Lindabu mana leiriba room aduda thonglonsin khirambi. Maramdi mana tawriba thabak thauram asida ayat apan kari amata piraktanabagi damak matam asida met amadi hokin makhoi anisu hana leiramliba yum asida yoraklambi. Makhoi anina yum asida yorakpa matamdadi ngasai punduna lehoba Cole adudi mafam asida leiramdre. Masidagi hokinna metki mafamda nahak yum asi changdringai mafam asida leirambo. Ai hana yum manung asida changlaba matungda kari khudongthiba leibage haibadu ai hana yengthokluge hairambi. Asumna leiringai matam asida Jacob ki masa adusu hanaga manadaba mawongda yamna kanna niglaklambi. Aduga magi masagi unsa adu loina chakhailaklaba matungda magi masa manungdagi crasher ama tholakpagumna magi hakchangi unsa amadi masan adu khaktamak leihoraga atai body part adu yauduna maga chap manaba ama tholaklambi. Masibu uba matamda aikoina yamna angakba amadi hainadaba akiba su faurambi. Asumna tawringai matam asida hokinna changlubaga mapa chanaduna hokingi mafamda attack tawraklambi. Hokin su masabu kanjanabagi damak Jacob ki masa manungdagi tholakliba crasher asiga yamna akanba mawongda fight tawnarambi. Hokin asi Jacob na olakliba crasher asina hatkadawba khajik khata ngairaba matamda met adu mafam asida changlaktuna Jacob tagi tholakliba crasher adubu nongmaina kaptuna hatu ami. Asumna thodok asi thokpadagidi Hokin nasu karigumba ama khangba ngamle madudi masi pumnamak asi mechil aduna maram oiduna tholakliba ngaktani. Maram asina matung tarakpada masigumba tamthiba thodok asi thoktanabagi damak mechil adubu marufungna muthatkinaba thugainabagi damak wakhanda khalambi. Aduga hokinna metki mafamda mahak safety gi damak yum asigi mapanda leiro haiduna hairambi. Aduga mana mechil asibu marufungna loina thugainabagi damak thaurang tawrami. Aduga hojikti hokinna yum asibu pungtumtumna marufungna manghankinabagi damak yum asida hanadagi leiramba homemade bomb amadi petrol kaya amabu khomjillambi. Linda su room manungda fajinduna thanamba adudagi tholaklambi. Aduga makhutta singjang ama paiduna Cole na leiriba room amada changlaklambi. Cole asibu mahakna hatoklage haiduna. Asumna Lindana Cole asibu hek hatlage haiduna tawringai matam asida ngasaigi mechil adudagi magi machanupi adu tholakliba asi urami. Masibu uba matamda mahak aduki matik yamna emotional oirambi. Maram asidagi mahak masa fauba mechin manung asida changkhriba asi aikoina urami.
ꯑꯗꯨꯒ ꯀꯣꯜꯅ ꯃꯦꯆꯤꯜ ꯑꯁꯤꯗ ꯊꯥꯖꯤꯟꯗꯨꯅ ꯑꯦꯛꯁꯄꯔꯤꯃꯦꯟ ꯇꯧꯈ꯭ꯔꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯗꯨꯗꯒꯤ ꯉꯁꯥꯏ ꯖꯦꯀꯣꯕꯀꯤ ꯃꯁꯥꯗꯒꯤ ꯊꯣꯛꯂꯛꯈꯤꯕ ꯑꯗꯨꯒꯨꯝꯅ ꯀ꯭ꯔꯦꯆꯔ ꯀꯌꯥ ꯑꯃꯕꯨ ꯊꯣꯛꯂꯛꯇꯨꯅ ꯌꯨꯝ ꯑꯁꯤꯕꯨ ꯇꯝꯅ ꯂꯥꯛꯂꯤꯕ ꯑꯁꯤ ꯃꯦꯠꯅ ꯎꯔꯝꯃꯤ ꯑꯗꯨꯒ ꯃꯦꯠꯅꯁꯨ ꯉꯝꯂꯤꯕ ꯃꯈꯩꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯤꯕ ꯀ꯭ꯔꯦꯆꯔꯁꯤꯡ ꯑꯗꯨꯕꯨ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯂꯣꯏꯅ ꯍꯥꯠꯇꯣꯛꯑꯝꯃꯤ ꯑꯗꯨꯕꯨ ꯂꯥꯛꯂꯤꯕ ꯀ꯭ꯔꯦꯆꯔ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯌꯥꯝꯃꯟꯈꯤꯕꯅ ꯃꯍꯥꯛ ꯂꯥꯟꯊꯦꯡꯅꯕ ꯑꯁꯤ ꯉꯝꯂꯛꯂꯝꯗꯦ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯍꯣꯀꯤꯟꯁꯨ ꯕꯦꯁꯃꯦꯟ ꯃꯅꯨꯡ ꯑꯗꯨꯗꯒꯤ ꯂꯩꯔꯝꯂꯤꯕ ꯄꯦꯇ꯭ꯔꯣꯜꯁꯤꯡ ꯑꯗꯨ ꯂꯧꯊꯣꯔꯛꯇꯨꯅ ꯃꯐꯝ ꯑꯁꯤꯒꯤ ꯃꯦꯆꯤꯟ ꯑꯃꯗꯤ ꯌꯨꯝꯁꯤꯡ ꯑꯁꯤꯕꯨ ꯊꯨꯒꯥꯏꯅꯕꯒꯤꯗꯃꯛ ꯍꯩꯖꯤꯟꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯂꯤꯟꯗꯥꯒꯤ ꯃꯁꯥ ꯑꯁꯤꯁꯨ ꯃꯦꯆꯤꯜ ꯑꯗꯨꯗ ꯆꯪꯂꯨꯕꯗꯒꯤ ꯍꯥꯟꯅꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡ ꯃꯇꯧ ꯑꯃꯗ ꯇꯧꯔꯛꯂꯝꯃꯤ ꯃꯔꯝ ꯑꯁꯤꯅ ꯃꯦꯠ ꯎꯄꯥꯏ ꯀꯔꯤ ꯑꯃꯠꯇ ꯂꯩꯇꯅ ꯂꯤꯟꯗꯥꯕꯨꯁꯨ ꯍꯥꯠꯄ ꯇꯥꯔꯝꯃꯤ ꯃꯔꯝꯗꯤ ꯃꯍꯥꯛ ꯍꯥꯟꯅꯒ ꯃꯥꯟꯅꯗ꯭ꯔꯦ ꯃꯦꯆꯤꯜ ꯑꯗꯨꯗ ꯆꯪꯂꯨꯕꯗꯒꯤ ꯃꯥꯒꯤ ꯃꯁꯥ ꯀ꯭ꯔꯦꯆꯔꯒꯤ ꯐꯣꯝꯗ ꯑꯣꯜꯂꯛꯀꯗꯣꯔꯤꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯑꯗꯨꯃꯛ ꯃꯦꯠꯅ ꯂꯤꯟꯗꯥꯕꯨ ꯃꯐꯝ ꯑꯁꯤꯗ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯇꯣꯛꯑꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯃꯊꯛ ꯊꯪꯕ ꯔꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯀꯣꯜ ꯑꯃꯗꯤ ꯍꯣꯀꯤꯟ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯐꯨꯅꯗꯨꯅ ꯂꯩꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯅ ꯐꯨꯅꯕ ꯃꯇꯝꯗ ꯍꯣꯀꯤꯟꯕꯨ ꯀꯣꯜꯅ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯨꯕꯤꯔꯝꯃꯤ ꯑꯁꯨꯝꯅ ꯀꯣꯜꯅ ꯍꯣꯀꯤꯟꯕꯨ ꯌꯥꯝꯅ ꯊꯤꯅ ꯐꯨꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯍꯣꯀꯤꯟꯒꯤ ꯃꯈꯨꯠꯇ ꯖꯣꯠꯆꯩ ꯑꯃꯕꯨ ꯊꯦꯡꯅꯔꯝꯃꯤ ꯃꯁꯤꯗꯒꯤ ꯖꯣꯠꯆꯩ ꯑꯗꯨ ꯄꯥꯏꯗꯨꯅ ꯀꯣꯜꯒꯤ ꯃꯀꯣꯛꯇ ꯌꯥꯝꯅ ꯀꯟꯅ ꯊꯣꯝꯇꯠꯂꯝꯃꯤ ꯃꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯂꯧꯗꯨꯅ ꯉꯁꯥꯏ ꯃꯥꯅ ꯄꯦꯇ꯭ꯔꯣꯜ ꯍꯩꯖꯤꯟꯈ꯭ꯔꯕ ꯃꯦꯆꯤꯟꯁꯤꯡ ꯑꯗꯨꯕꯨ ꯃꯩ ꯊꯥꯒꯠꯄ ꯍꯧꯔꯛꯂꯝꯃꯤ ꯑꯁꯨꯝꯅ ꯃꯩ ꯊꯥꯒꯠꯂꯛꯄ ꯃꯇꯝꯗ ꯌꯨꯝ ꯑꯁꯤꯒꯤ ꯃꯐꯝ ꯑꯌꯥꯝꯕ ꯉꯁꯥꯏꯅ ꯍꯣꯀꯤꯟꯅ ꯄꯦꯇ꯭ꯔꯣꯜ ꯍꯩꯖꯤꯟꯗꯨꯅ ꯊꯝꯈꯤꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯐꯝ ꯑꯌꯥꯝꯕ ꯌꯥꯝꯅ ꯊꯨꯅ ꯃꯩ ꯆꯥꯛꯈꯠꯂꯛꯂꯝꯃꯤ ꯑꯗꯨꯒ ꯍꯣꯀꯤꯟꯅ ꯃꯦꯠꯀꯤ ꯃꯐꯝꯗ ꯃꯍꯥꯛ ꯌꯨꯝ ꯑꯁꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯌꯥꯝꯅ ꯊꯨꯅ ꯁꯦꯐꯇꯤꯒꯤꯗꯃꯛ ꯆꯦꯟꯈꯤꯅꯕꯒꯤꯗꯃꯛ ꯍꯥꯏꯔꯝꯃꯤ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯀꯣꯜ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯍꯧꯒꯠꯂꯛꯇꯨꯅ ꯍꯣꯀꯤꯜ ꯑꯃꯗꯤ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯇꯝꯊꯤꯕ ꯃꯑꯣꯡꯗ ꯐꯥꯏꯠ ꯇꯧꯅꯕ ꯑꯃꯨꯛ ꯍꯧꯔꯛꯂꯝꯃꯤ ꯃꯈꯣꯏ ꯑꯅꯤꯅ ꯑꯁꯨꯝꯅ ꯐꯨꯅꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯍꯣꯀꯤꯟꯗꯤ ꯌꯨꯝ ꯑꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯈꯤꯅꯕꯒꯤꯗꯃꯛ ꯇꯟꯖꯥ ꯌꯦꯡꯗꯨꯅ ꯑꯗꯨꯃꯛ ꯍꯣꯠꯅꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯀꯣꯜꯅ ꯑꯗꯨꯃꯛ ꯃꯍꯥꯛ ꯐꯥꯖꯤꯟꯗꯨꯅ ꯊꯝꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯠꯄꯗꯤ ꯉꯝꯂꯝꯗꯦ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯌꯨꯝ ꯑꯁꯤ ꯌꯥꯝꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯄꯣꯈꯥꯏꯔꯛꯂꯝꯃꯤ ꯑꯁꯨꯝꯅ ꯌꯨꯝ ꯑꯁꯤ ꯄꯣꯈꯥꯏꯔꯛꯄ ꯃꯇꯝꯗ ꯍꯣꯀꯤꯟꯒꯤꯁꯨ ꯃꯇꯥꯡ ꯑꯁꯤꯗ ꯑꯔꯣꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯂꯥꯛꯈꯤꯕ ꯃꯈꯣꯏꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯃꯦꯠ ꯈꯛꯇꯃꯛ ꯌꯨꯝ ꯑꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯍꯤꯡꯍꯧꯕ ꯉꯝꯍꯧꯔꯝꯃꯤ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯨꯡ ꯊꯥ 9ꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯑꯩꯈꯣꯏꯗ ꯎꯠꯂꯛꯂꯝꯃꯤ ꯍꯧꯖꯤꯛꯇꯤ ꯃꯦꯠ ꯑꯁꯤ ꯊꯕꯛ ꯀꯔꯤ ꯑꯃꯠꯇ ꯇꯧꯗꯕꯤ ꯃꯥꯒꯤ ꯃꯌꯨꯝꯗ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ ꯑꯁꯨꯝꯅ ꯃꯥꯅ ꯃꯌꯨꯝꯗ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯀꯣꯅꯤ ꯂꯥꯛꯇꯨꯅ ꯍꯣꯀꯤꯟꯒꯤ ꯑꯣꯏꯕ ꯄꯣꯠꯆꯩ ꯈꯔꯕꯨ ꯃꯦꯠꯀꯤ ꯃꯐꯝꯗ ꯄꯤꯔꯝꯃꯤ ꯑꯗꯨꯒ ꯀꯣꯅꯤꯅ ꯍꯦꯛ ꯌꯨꯝ ꯑꯁꯤꯗꯒꯤ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯦꯠꯅ ꯍꯣꯀꯤꯟꯒꯤ ꯑꯣꯏꯕ ꯄꯣꯠꯆꯩ ꯄꯤꯔꯝꯂꯤꯕꯁꯤꯡ ꯑꯗꯨꯕꯨ ꯑꯗꯨꯃꯛ ꯃꯩ ꯊꯥꯗꯣꯛꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯎꯠꯂꯕ ꯃꯇꯨꯡꯗ ꯃꯨꯚꯤ ꯑꯁꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯈꯤꯔꯝꯃꯤ ꯉꯁꯤꯒꯤ ꯑꯩꯒꯤ ꯃꯨꯚꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯁꯤꯗ ꯋꯥꯍꯩ ꯋꯥꯇꯥ ꯁꯣꯏꯕ ꯑꯃꯗꯤ ꯑꯁꯣꯏ ꯑꯔꯥꯟ ꯀꯌꯥꯃꯔꯣꯝ ꯑꯃ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯉꯥꯛꯄꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯖꯔꯤ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯀꯥꯏꯅꯔꯁꯤ ꯃꯇꯨꯡ ꯇꯥꯔꯛꯄ ꯃꯨꯚꯤ ꯑꯃꯗ ꯑꯃꯨꯛ ꯃꯌꯥꯝ ꯄꯨꯟꯅ ꯊꯦꯡꯅꯔꯁꯤ